Kokomegi Kongjing Sabgaladuna Ngasisu, Langtabal Konung Mamang, Kontojam, Tidim Ground, Tanga Madi Moirangi Mapam Singda Parks and Jackson Mipam Chatari. Indian Security Force na lam khopchali haibagi wahauda segmaya punmana kaukiba segmai banna mahausagi punsida chawna kaiba pikre. Thohaning daba thaudosing thoktanaba Police Department na lokhalakpa checking thorangi saruk ama oina ngasisu Imphal West Police Commando na Kaisampat Kaisam Lekai da Parks and house to house search operation chathakre. Book Club Imphal na sinduna seminar on civil services haina mingthon ba nongmagi oiba khana nainabagi thauramama ngasi Chengmairong da leiba Tribal Research Institute TRI gi conference hall da pangthokre. Hauzik lamdam asida Naga Santi Wari na maram oiraga tangdu leitada ba phibam amada lakliba asigi matangda Sons of Kanglei Park na sinduna motor rally ama ngasi ayuk Thau ground dagi nambol maibam phawba chatkre. Major General KP Singh YSM IGAR South na nauna Pradhan Mantri Kaushal Vikas Yojana gi makhada saba nupi oibi singda phisalon sagi training pigedaba vocational training center ama Hiang lamda hangdokre. Shillong gi Kualapati da leiba Church of God ngasi ayuk angan bada mai na chakre. Church aduga thangnana leiba yumda mai haurakpadagi nupa amaga nupi amaga laikhidre. Shia Waqf Board ke luchingba Wasim Rizvina, IMM ge luchingba Asadin Oesibu, Muslim singbu khoisaw na han ba yaba wafam ngang bagi damak laikhidraba ISIS ke luchingba Baghdadi ga chap manai haina chaikre. Maharashtra ke haujik oiriba rajniti ke phibma masi khananaba Sharad Pawar na luchingba NCP gi core committee gi miphamama Pune da ngasi nungthil phamgadori. Mipham asi gi matungda Sharad Pawar na Congress ke luchingbi Sonia Gandhi ga unagani hairi. Thawbal Hockey Association Thawbal District na sinduna mamang thagi tara mathoidagi hauraga Thawbal Mela Ground Unity Park ta numidangi matam khakta da sanarake first state level open men's 6 aside hockey tournament ki winner trophy MPACA na oikre.